ngasi phongkiba tongan manipuri siphongsing amasum thokkiba thawdo wathoksingi maruoibe I pausing khongasaraga manipur top channel gi maikeidigi myamna thamjagi ahanbada sengdoksaba haukiba November gi tang kunga taret English singani ga kunga mathoi thangja numita jaribamda pangthokpa KSA gi foundation day da aina guest of honor oina piba wadol da puyamai thabagi thawdoka haujiki Mahai masing tambagi matamga Manipur gi Honorable Minister gi Minga Sangdamna duna haikiba amadi print and electronic media da pamahiba ningthauna puyamai thakiba ngasi phawba sonabagum Sri N Beren Singha gi matamda mahairoi sing manghankibani haina palan taunarakpa yai haiba headlines oina phongnarakpa asigi matangda sengdokpa warol pizari Atop state sing the physical class haunakiba akhogina haudabisida isam samna pukning the forakpa wakal kradang lanai wakal oina haijakibani masida Honorable Minister N Beren Singhagi ming panduna mahairoi singbu manghanbagi haikibu waphamdu aina soikre haina singdoksari masi aigi laibak thibani matungna amuk thoktanaba honajagani singdoksariba Lauriyam Surendra Kumar Singha Phipsahin Yankhaigataruk Kalinagar Patri Jiriba Manipur Tentang na to papawamana Spring Water Harvesting Unit Nipan Sananaba ICICI ga MOU sign taunakre Impal East amasum Impal West District da Spring Water Harvesting Unit Nipan Sananaba Manipur Lengaki Forest Department amasum ICICI Foundation ge Memorandum of Understanding MOU ama sign taunakre Nauna sagadariba water harvesting unit sing asina district ani asigi yumthong lising ohumda ising piba ngamlagani saliba financial year asi loirak pawba unit sing adu mapung fana saba loinanaba pandam thamli haina sufungdorakli satharakpoina atopa paw kharana muk lupa lising taruk pairaga bot lep kiba ngasina billionaire oiraklaba karam syam amadi khulai paibe worker singdagi miyamna section C Somorjit Langthabal ACG MLA Karam Syam amadi khulai paiba maki worker singdigi miyamna section C asumba saduna media da hero sariba misa asi miyamna para tambirasi haina BJP Manipur Pradesh ki state secretary su oiriba Langthabal ACG BJP gi intending candidate Pukrambam Somorjina phongdorakli Langthabal ACG Lilong Pukri asobo mapana leba maki yumna pawmi singa ngasi unaba mada makna wapam asi phongdorakhibani Mana makatara dun hai Langthabal ACG MLA Karam Syam handak nauna BJP da yaurakibani mahakna BJP da yaurakpada akai belaite tawbatabu gunda saduna akan aring singduna nungmai phawbu sizinaduna khatna sainaba thowanba si khwaidigi lebak thibani thasigi kunga mangagi numidangna BJP gi intending candidate oidiba Somorjit masagi thongalda security na yomlaga satliba Karam Syamna nungmai shatlaga miyamna aki tujungba pikibasi bot thengna ba kirakpadigi thawoina atamna tawrakpani haina lawi thawong asi pi Somorjit election committee na su haksina lawi ingsikna mikal thengna si haina media da lauduna nganglaga maki worker singna kusu khulai pairaga mi leitaba tanja yenglaga khut tharamba amadi numai pai haiduna ulamba thawong asina matau karamna ingsikna bot thengna si haidibano masida miyamda utsaibani bot kaningbagi mayaina party hong duna bot leblak pana SPP Congress DRPP LJP amadi handakna BJP sanglakliba siga tharaga mangarak party honglakliba misakni party asida sanglaklaga sauraba party asigi national president JP Nada hairi loan fawba fazana thoktriba BJP gi nursery tamliba miyamana BJP yauhanba si party gi izat manganbatana tana amuba kali taishinbaga sa manare thasigi kunga mangagi numidang na thokiba thawdo du MLA Karam Syam gi masanupa Rupa MLA gi PRO W Bamkim worker hais ibol makoi humna plan tawraga thon khipani haibisi kendra gi miyamna khangle amasum Haurongbam Rajen Kaubami Yamana hockey stick Yeptuna Laklaba Pukrambam Tombi Kaubi Nupi Masa Amada Atamnana Kalambadagi Shoktunu Laying Liba Simak Nupi Kunaibu Singabani Matik Sab Serak Pipam Tui Punamak MLA Syam Natuan Bani Miyamda Ustabadu Uthopani MLA Amadi Maki Kulai Paibu Walker Singdagi Section C
मियामदा MLA na लाले हाइजगदबदा मांगना असुंबनी माक निंगथौनी माकी मखादा मियाम लेगदबनी हाइना मीडियादा हेरो सारिबा करमश्याम मियामना पारा तंबिफम थोई एशिया सिदा महाक थक्तगी कियारक सोपनंख्रबनी बॉर्डर पिलर की मतंगना क्वाकथा मियाम उनचिंदुना सैखिबा स्कूटर दिमापुर की FCI गोडाउन दगी सेंग सिंगबगी वाथोक असेंबली बजेट पुथोकपा ngamdabadagi लिलोंगी MLA ओइरंबा नसीरना हांगबो वाहंगदा पाखोम पीबा ngamkidaba खुराई एसीगी MLA गा सेंग पीदबगी खनखिबा डिप्यूटी स्पीकर जोय कुमार गा खनखिबा करमनेब किशोर गा खनखिबा MP Dr. Ranjanda Onchinduna Saikiba, Tamenglo Amadi, Tamay Sub Division Gi Sing Mangi Habigi Matanga, Larhulup Amana, Sabak Holakiba, Amadi, Atingmatamlakiba, Misha Amani Hanesu, Fundoraki. Citizen Amendment Bill Gi Matanga Miamna, Unabalakpada Get Lualaga, Laikiba, COVID Matam the Miam Gi Awaba Hana, Yankidaba, Lupalising Taruk Paraga, Bot Lepi Haraga, Nashina Billionaire Oirakli, Magna Maralejaba Hasigi, Kungamangagi, Taudoka, Mari Lenadaba, BJP candidate Sing, Sumorjit Masagi Walker Kia, Maming Hapsilaga, Airfire Kia Panchiliba, Akia Kang Nanghunduna Maki Mayukta Tulatanaba, Hona Ribasi, Taudabana Fagani. Asigumba Oida Padaba Kia, Nangduna Sumorjita, Lupa Kuror Karapiraga, Lairabani, Hairamba, Adu, Narang Nahanta, Amata Piba, Laite Haina, Masana Singdokrabani. Mahak Okpanumit Aduda, Tin Kibamir Lissing and Nigasawadu, ACSigi Mio Yam Yavanate, Sel Tadaraga AC Kradagi, Mi Com Dunatilan Kibani Hainasu, Magna Fundorki. Lushilaponi States Wang Bratopa Pau Kragamam Tamzage, Indian Army na Heron Drone Marie Seasonary. India Amasum, Saina Lona River Line of Actual Control LAC Amadi, Ladakh sector da Sainagi military movement Ningtina Kangdoktuna, Lebas Kingam Kay Yaknavigi Lan missing Sangslakra, Haibu Kangdok for the Yamna line Toknaba, Bekalapa Kongtang Amada, Nauna Israel Digi Purakpa, Heron Drone Marie, Indian Army Seasonaba Hokre. LAC paring the India Masum Sainagi military singi Marakta Hanadagi Lainarak liver status ko Tugaiduna Sainana Lam Henjilakpi Tawong Lakliba Serakta Israel Digi Nauna Pankiba Kwaidigi sophisticated Oiraba Heron Drone Marie du Nauna Indian Army the Indak Tokibini Mamang say English Singaniga Kungi April Tadagi Hauna Sainaga Tainariba LAC paring the Indiana Lanmi Masing Matang Hengalakli. Nauna Israel Digi Laukraba drone Maridu Ladaki Sarukta Leba LAC Parinda surveillance Satanaba deployed to Bohokre Hina government ki Makok Tombo official Amanasu agency da Fundoraki Amaromdana Peru Gi Akanba Yuharda Mio Lissing Kaya Yumlehen Kidre Taragani Toy Sokle have a palmasu reportori. Magnitude 7.5 yawn akan mayor hakiba taudu mada Peruda yum samaga taragatre laubayadana mga takan miyoy lising aniga samri henbagi yum taksing ningkai bedagi yum laitraba miyoy sing relief camp da sangjapam lahon kre laibag tiba taudu adura yum ge atek akai na nanbada miyoy taragani toy sokle haina so authority sing na fongdorakli Peru gi awang thangba lamdamda Hokibu Yor Habigi Taudo Dugi Wefna Peru Lebak Apun Magi Saruk Tangkayama Hena Nigan Kiadi Ngarang ayu angan mada mayok nakiba Yor Habigi Taudo Duda Sars Manga Clinic Amaduga Kilometer 1.5 Sangba Lambigi Saruk Amanga Tatuan Ki Hainsu Paushin Mek Seng na Fongdorakli Adu mea haujiko inadi pausi matang sai lusinjarage amasum pathoksa kibira soikiba lankiba kya yaursi meam nga pigani matam gi maruibi ipausung leptana update pijaraki gi hainasu channel sigi mekedigi meam thamjari and thank you